Ngasi Manipur Exploring Knowledge YouTube channel na pujarakli Manipur na statehood fangkhiba Chahi 52 surakpagi paudam ama maning makha tamba haina humna malem tabang palda mangal naina panjaramba Manipur kumja 1891 da British na lopsinkraba tungdagidi aikhoigi lengak lon amasung khunai londa yamna chauna ahongba purakhi British na Manipur lopsinkraba matungda laibak asigi wayel thaudagi thabak ayamba ningthauda sinajaragasu makhoigi thausil amadi thaurang kayana maning tambagi nungaiba phangkhide amadi aikhoigi lengak lonbu India da pusinabagi macha kaya marum tapna sengwalakhi Assamgi political agent amagi makhada lehanduna miyamgi wakat phamsu tapna India romda pusilakhi Mahai masingi lamdasu adumangai aikhoina nongpok lomda yengbagi mahutta nongchup lomda yenglaga mahai tamnarakhi class 10 dagi hauraga awang mathaki mahai tamba khudingmak matamduda British India gi tongan ba city singda chatlaga tamnarakhi asumna sanminlonsu adumangai masagi su nomlaga nungaina lejaramba laibak asi tapna India romda onsil handuna senyek phawba makhoigi oina sijinarakhi Aikhoi ningtamna lai haiba punsirol adu kauthokuna British na Manipur ningtam halaba matungdasu aikhoi India gi saruk ama dauna thadoknaba yadabagi phibam ama lairakhi kumja 1947 gi August ki tang 13 da Manipur maning makha tamba laibak ama oikhi kumja 1947 gi October 15 da Manipur namduna India da tilhankhi Madugi matung kumja 1952 da Electoral College lingkhatkhi Rajya Sabha da Manipur gi member ama thaba amasung apunba seat kunthra lehanduna mikhal pangthokpagi ayaba pikhi hairiba seat kunthra asigi manungda tampaki seat kun aduga jingina seat 10 ohenkhi hairiba matam asi aikhoi part C state haibadi India gi president na khanba chief commissioner amana laingak palaibak ama oina leirami Madugi matung 1957 da Territorial Council lingkhatkhi kumja 1967 da Legislative Assembly lingkhatuna Manipur gi ahanba Legislative Assembly gi mikhal pangthokhi matamduda Manipur gi Assembly seat asi 39 oikhi masing hengaliba asi nominee oina hapani masigi matung Manipur ningtamna nungayai fana panjarambagi mahau adu kauthokhi kanagumba amatana phongna thoraktuna aikhoi ningtamna laigadabani haiba kholau laurakhidre madugi mahutta aikhoi India gi state ama oina ohengadabani haina akanba demand lakhre demand asi aduki matik kangkhalakhi misi mina phawba yaurakhi matam adugi India gi Prime Minister Indira Gandhi na Manipur da lakpada kaukhiba ban amadi mahakna wa nganglingaida chathakhiba protest adu ngasi phawba Manipur gi powari da lengdana leiri Kaina thangda Indian Parliament na the North Eastern Area Reorganization Act 1971 pass tawduna Act asigi matung inna Manipur 1972 da India gi kun suba state ama oina sakhangkhi India gi state ama oiraba matungda pangthokpa mikhalda Manipur gi apunbagi assembly seat asi humpu oirakhi humpu asigi manungda seat nifuna tampaki oiraga kunna chingilamda oikhi kumja 1947 gi October tang 15 da Manipur na India da namtin tilhankraba matung 1972 phawba Manipur bu India na maningtamba laibak ama oirami haibagi wakhalon phawba khanbidana kayam yamna thak hanthaba mawongda thamlakhibagi haiba ngasigi mirolna hangba haurakhi Manipur na yamna nganna statehood phanglamba taragadi aikhoigi Chahi gi plan gi senpham ningthijana lawduna chawkhatpa state ama ohelamba yabagi khudongchaba phanglambani Part C state oina matam sangna thamkhiba amasung Territorial Council oina Chahi kaya ama lahenkhibana maram oiraduna Manipur chawkhat thaurangi thabaksing ningthijana paikhatkhide hojiksu adumangai aikhoi ningtamba laibak ama oina South East Asia da mangal naina palamlibani aduga ngasina India gi saruk ama oiduna statehood phanglaba matung asidasu aikhoigi hingbagi thak asi aduki matik hanthari Aikhoi sangwat sagatkadaba mayam ama leiri maru oina state asigi oijaba sanmilon mayol chongnanaba thabak thoram ama phawba central government na paikhatpide masigi hairuragadi aikhoi India gi state ama oibagi chapchaba mahau phanglabra haibasi wahang oina hangba yarabani matang asida panjaningba wafamdi aikhoi chakhotpa khunai ama oiningi chakhotpa India gi state manung chalhaningi masigidamak akhannaba miyeng ama darkar oiri
Manipurna statehood phangba chahi 58 surakpasida aikhoigi phibam phattana leriba asi punsirolda ahongba puraknaba thausil khaya samhaningi